ngasi phongkiba tongan manipuri sifongsingi amasum thokiba thawdo wathoksingi maru oibe I pausing khongosaraga manipur top channel gi maikidigi myamna thamjagi ahanbada editorial kalam dagi lokhacharakan myamna content makatang hana thamjaramge duga content sigi mamingsina nupi gi hak ngak senanabagi matangda lawbu yaba tengbang sing khangadabani haiba sigi matang sita myamna thamjage nupi oibisingi mathakta miyot minai sing haibadi crime against women gi thawdo kya tholakpa matamda nupi oibisingi hak ngak senanabagi matangda lawbu yaba tengbang sing kari no haibadu khangba mathautai manipur gi oina su nupi gi mathakta satharakpa crime asi nomunomigi oina masak hengalakpa kum tawi adubo crime da sienaba miyoi sing adugi mathakta ain goeba thabak mafam matam sana lakhot haudaba kya ama leidi maramaduna nupi gi hak ngak senanaba amasum yengsinanabagi damak National Commission for Women's na laukhatpa khongthang singi matangda akupa marol manipuri nupi oibisingda matam gi oina khangananaba state women singa matam pumbada hotnabi kadabani nupi gi mathakta sathaba sex crime sing haibadi rape natragana sexual assault toba nupi gi izat manghanba kaya ama sathabagi paw yamna toina tari masida natana mafamda sexual harassment toba yauri nupi singda domestic violence dawri tanba acid hajinduna life attempt toba kaya amsu sathari masida natana nupana nupi ani lonbagi khatna sainaba thokpa loinana nupana nupi da miyot minai chathaba kya laidi khwaidagi nuai tribadi miro lingaida nupara nupira haibadu khangdolaga nupi oiramlabadi angang adu hatokpagi thabak sathaba kya yauri basini Fiba masigi mathakta social media nupi oibising puthoktuna mafam matam sadana ikai iki nanghanba kya yauri asiguma thawdok kya tholakpa matamda mari lainaba policing na station sing da wakat luba matamda wakat sing laubidaba human trafficking gi thabak sathaduna nupi yonba natragana namduna oktabi ohenbi kya ama yauri nupi bu natei sadaba mawongda uhanduna advertisement na singba tawba kaya na nupi oibigi is lekha taba haibadu oheli nupi bu hanthana yengbagi manung sanna mahi masing tamba amadi thabak tawba matamnasu nupa nupi khaidoktuna nupi oibisingbu kaya puning sangbidaba nupa oibisingdana akhanaba miyeng sangba kaya lamdamasida adumak thokli asigumba aranba thawong sing asi lamdamasidi maru fongna muthatkinaba sarkarna lokhatpam tokpa thawdang sapsana lokhatpatai amaromda nupi gi mathakta natragana sexual assault satharakpa matamda ahanbada manaknakpa police station satuna wakat kadabani maduda laikhai tadrabadi area dugi SP natragana SSP loinana DSP de satuna wakat kadabani Masipaw ningthi nungaina yengsinbidraba amadi lokhatpam thokpa thabak sing lokhatrabadi magistrate amada satuna ain goeba thabak lokhatnaba honagadabani nupi oibisingna kawroidabadi laiba asida National Legal Service Authority lingduna lei haibisini aduna authority asida taktuna amadi watana duna lokhatpam thokpa thabak sing lokhatuna nupi oibisingi mathakta miyot minai satharagliba nupa singi mathakta ain goeba thabak sapsana lokhatnaba honagadabani state ki oina state women commission haiduna hangdoktuna lei haibisi nupi oibisingna kawroidabani women commission satuna wakat kadabani loinena makhatana National Women Commission Pawpiduna amadi faunaduna lokhatpa yapa thabak sing lokhatpa yai haibisi nupi oibisingna sumkaw kawridabani loinana mathakta pankriba nupi gi mathakta miyot minai sathaba matamda tengbang lobu yaba wafam sing matam supada ningsinggadabani haiba ngasigi editorial kalam sini myamna thamjaribisi myamgi mocha sungsoi shodina comment box ta thambira mo haina su channel sigi mekedi thamjari duga makasi tharzara point state sigi wangbra thokpa marubi ipaw sing myamna pijage myam loi foktaminasi Masing yamlaba migrants sing puduna satnaba hotnaramba cargo truck ahum police na fare hari Mexico gi awang thangba saruk amada ngasi Central American migrant satruk hena puduna USA tana satnaba hotnaramba cargo truck ahum Mexico police na thengnabadigi phajinduna thamkre hari Mexican authorities sing na phungdokibagi matung ina Central American migrants sing adu cargo truck sing adu da lotuna USA tana satnaba hotnaramkibani hadak sai gi oina illegal oiba mongda migrants sing na US tamna satnaba hotnarambadagi thawdok kya thokre adubo handak ke asina mi masing khwai digi hena yamba oidi
ट्रक अदुदा लोटुना लेरमखिबा माइग्रेंट्सिंग अदु अयामना मास्क उपखि अमदी बोडीगा ताइनबा मफमसिंगदा उफना तुमदुना लेरमखिबनी मेक्सिको पुलिसना पुन्ना थेंगनखिबा माइग्रेंट सत्रुका यांखाइगे निथोय दुगी मनुंगदा सनीदी नंबर थादबा अंगौबा मसुगी कार्गो ट्रक अमदा यावरमखिबनी पुलिसना फाबा ngamkraba migrantसिंग अदुगी मरक्ते सही नौरिबा अंगांग अमदी नुपि क्यासु यावरी सेंट्रल अमेरिका अमदी हाइटी दगी लेप लेतना migrantसिंग संगसिलकपना मरम ओइरगा USA अमदी मेक्सिको अथॉरिटी सिंगदा चाउनो खुदोंग सादबा मयोगना हले हेपा पावमसु फोंगली अमरोमदना US ना अहानबोइना अवांगबा थाकी मिफम अमा तालिबान गा पांगथोकनाबा सेम साखरे रिपोर्ट सयेसिगी ऑगस्ट थादा अफगानिस्तान हाना डिप्लॉय तौदुना लेरम US ट्रूप्सिंग लाउथोखिबदगी तालिबान सिंगना अफगान खुदुम चनख्रबा मतुंग इहान हानबा ओइना US delegation टीम अमना दोहादा तालिबान लुसिंग मसिंग उनदुना वरी सननबा सेम साबा लोइख्रे हाइना रिपोर्ट सिंगना फोंगोंगनरखली अवांगबा थाकी मिफम असिदा US की मैकेदिगी स्टेट डिपार्टमेंट की ऑफिशियल सिंग USAID अमसुम US इंटेलिजेंस कमिटी ना सरुक यागनी हाइरिबा टीम मसिना तालिबान लाइंगाना फजिंदुना थमनिबा US सिटीजन सिंग थादोकनबा अमदी हौजिक लेबा अदुद लैरिबा अमेरिकन सिंग मफम अदु थादोकतुना सत्पदा अपनबा पीदनबा अकन ममोंगदा ताक्सिनगदौरी मसिदा नतना तालिबान अफगानिस्तान खुदुम चनख्रबा मतुंग मखोइना फोंदोखिबु वाफम अल कायदा अमदी अतोपा ललहौबसिंग लेबा अदुद लैदुना ऑपरेट तहलोय हाइबा वाफम ngakna satnabasु taksingadori अफगानिस्तान तालिबान की लेंगा लाख्रबा मतुंग मियोय क्या खुदोंग सादबा मयोगनरी मतम सांगना सथरखिबा लाना मरम ओइरगा अवाफमदा तहलबा मियोयसिंग तालिबान मखाताना सैथेंग पीदनबा अमदी मखोइदा पीबा याबा matengsing pinaba khangadori अमरोमदा वरी सानगदोरिबा डेलीगेशन टीम असिदा US अमसुम तालिबान अनिगी पीस टॉक मरुएबा थौदांग लोरम्बा US स्पेशल रिप्रेजेंटेटिव जलमे शारुक यारोइदोरी माकी महुत्ता US स्टेट डिपार्टमेंट की डिप्यूटी स्पेशल रिप्रेजेंटेटिव टॉम वेस्ट अमसुम USAID ह्यूमैनिटेरियन की मकोक थोंबा ऑफिशियल तारा वरी सानगदोरिबा अदुगी मरुएबा मियोयसिंग ओइना सरुक यागनी हिरामसिगा मरी लेना US की सीनियर एडमिनिस्ट्रेटिव ऑफिसर अमन फोंदोखिबदा अकलानी की लुसिंगबसिंग उनदुना वरी सागदोरिबसी नौना सेमख्रबा तालिबान लेंगा अदुबु रिकॉग्नाइज तौनबा नते US ना हाना फोंदोखिबगी मतुंगिना नौना सेमख्रबा लेंगा अदुगी थबक थवोंगसिंगी मतुंगिना लेंगा अदुबु रिकॉग्नाइज तौब नत्रगना तौदबा हाइबदुगी फिरेप लौगनी हाउजु उनगदोरिबा असिदी लेबा अदुदा लैरिबा मियामगी खलगा अमदी हाना नकल अनिगी मरक्ता यानखिबसिंग अदु थबक्ता ओंथोक हननबा तक्सिनबनी हाइनसु पल्ली लोइसिलक्पो ओइना तोपा पाव मना ही लाकपगी थौदोक्ता मियोय साम हेना थीबा फंगद्री डेमोक्रेटिक रिपब्लिक ऑफ कोंगो की मनुंग चनबा तोरेल अमदा पैसेंजर पुदुना लाकपा ही अमा मथक मखा ओनबगी थौदो अमदा मियोय साम हेना थीबा फंगदना लैरी मखोयसिंग अदु सीख्रबरा नत्रगना हिंगलिब्रा हाइबदु हौजिकमकी ओइनादी चपसाना खंबा ngamdri हाइना DRC की provincial officials सिंग फोंदोरकली ही लाखिबगी थौदो सि होखिबा निंथौकाबा नुमिकी नुमिदांग वैरमदा थोखिबने थौदो दुगी पाव खुदकता फंगबा ngamखिदबना मिसी मिना थोपगी सांग हेनगतखिबने ngarang phawbada Congo Torel digi asibak sang yankhai gi mathoi rescue workers sing na phangma ngamkhre makhatana mi thibagi thabak akan mamong sathari thiba phangdana leiriba miyoi sing adu siramba yai haina authority sing na phongdorakli ising da laksin khraba hi adugi pak chawba yenglaga miyoi samarom thiba phangdri haina authority sing na phongdokrabasu hi adu da miyoi kya tongkhibano haiba sapsana khangma ngamdri matau karamna hi adu ising da laksin khibano haiba sapsana khangma ngamdrabasu weather fatabamadi tonggataba mi masing dagi kai hena tongsinbadagi hi edu ising da laksin khibo irama yai haina thajanari haina pausna makhatana phongdoragli duga haujigunadi paus matang sa rusinjarage pathoksa kibda soikibla langkib yours miana ngakigani matam gi maru bi pausum lepna update pizarake haina su channel sigi mekeri thamjare thank you